PMJY scheme gi sel thadok tabaki matang the Republican Party of India RPI athawale Manipur State Committee ki President su oriba Maheshwar thaunauzamna Union Minister of State Ramdas Athawale da aiba cherol ama pisan krai Delhi da laiba Union Minister of State for Social Justice and Empowerment ga unaduna Maheshwar na housing Manipur da lengak na private hospital sing da handokfam thokpa sel handoktabana PMJAY scheme chatnararoi haiba wafam masigi matang da mityeng changbinaba haiki Union Minister da pisan ki bacherol adu da laiba asada lairiba state singi manungda Manipur asi sel thumgi fibam khwaidagi fataba state ama oibadana tana ana laingi lamdasu ka hena khudong chadaba kaya mayok naribani hairi Manipur gi private hospital ayamba PMJAY scheme empanel tauduna lamdamasi ki lairba miyambu ana laingda sel thumgi oina kharada oiraba sukana ba piribani adu bolengakna PMJAY scheme asi tha sigi August 13 Manipur da lairiba private hospital sing da chatnararoi hairakpa sida seda sigi miyam da chawna khudong chadaba ama mayok na halagani pumnama asi yanglaga mari leinaba Health and Family Welfare Minister da taksin binaba wafam cherol adu panhi